ngasi nungdaram phongbasi phongsingi maruoiba paw khongkatjaraga ma'am da share tawjagi ahanbada Manipur da COVID-19 laina laisat sandorakpa helakpana total lockdown amuk sathanaba khanari CM Manipur da COVID-19 laina laisat mari lainana community transmission gi mami tare nongma kangdana COVID-19 positive oiba masing state asida hengalagliba si yenglaga matam kharagi oina state asida total lockdown thamnaba khanari haina Manipur gi minister N Birena phongdokre wafam asing asi Sire Raja Sri Bege Chandra gi laikhitabagi saninge kungani thu suba ningsing thoram ama palace compound leiba Sire Govindaji temple da pangthokhiba aduda saruk yaba lakpada pamuising da phongdokhibane magna makhata na hai state asida COVID-19 positive case masing hengalagli basi gamari lainana laingak na khara hena sokpa mafamsing khangdok laga total lockdown sa thaba hore state asi pumbagi total lockdown thambagi matang dasu mahakna share loduna tuan ba expert sing yauduna ngarang mifam ama pangthokre state asida lockdown thamba hai basi state asigi sel thungi phibam da yamna sauna saithing ama pirakadaba leibana hiramasi gi matang na Manipur gi chief secretary na sirol ama thaduna center amadi mari leinaba authority da khangan ba laikre state asida COVID-19 positive oibagi masing hengalagdi basi aikoina taraina lawiyaroi miyamna su Manipur lenga amadi health department na COVID-19 laina laisat asiga mari lainana SOP amadi social distancing gi satna kolon nga satpiyo lainga na su lekai gi club amadi organization singa khusamnaraga COVID-19 laisat asigi matangda miyamda khara hena khanganaba thabak paikhat bahore miyamna su lainga na paikhalakliba thabak thoram singda mateng pangbiyo COVID-19 laina laisat asidagi ngak thoknaba miyamna tangai phadana tawpham tokpa thawdang khara hena section lawba matam oire haina CM na phungdokhi haina pauksi asina makhatana phungdokli atopa pawa madana mu cantonment zone lauthokpa mafam singi laikai amadagi amada phawdok laga satanaba sambal khakhrei COVID-19 laina laisatna mi sianbagi sang hengalakpa amadi positive oibagi sang wangkhalakpadagi Manipur lengakna section thorang lokhatpagi khongthang makhatana sathari amaromda positive oiba yorakpa laikai district administration na cantonment zone lauthokhtuna laina laisat asidagi ngakthoknaba hotnarabasu sapsana cantonment zone gi satna kanglot ngaktaba mafam kya yauri mari lainabasingnasu yengsindrei thamai bandagi mafam ayambada COVID-19 gi laina laisat asina narakpa yorakpadagi cantonment zone lauthokibadagi miyamna yumdagi mapan thoktana leidingai seirakta miyoi kharana lairak amaga phaunaba mafam singda laikai amadagi amada phawdokladuna kaithelda potsei leiba satnaba yaure haidi wakhal tadaba miyoi kharagi thawong adu thengnanaba naga mapal leiba nasal club ke volunteers singna laikai amaga phaunaba lairak masa sing sambal khaduna thingjinkhre ngasi thingjinkiba lairak sing adudi Kangjabiga sumkhang lairak ka phaunaba lambi amadi sorom lairak masina singbane nakala maromda irei pak sokhotnaba hotnaba irei pak singi lupna konba mafam sing COVID-19 positive oiba mi leitrabana laingak na cantonment zone oina thamlibasi lauthokpiu haina su pausi sida makhatana phungdorakli marak thana pawmana izat mangananaba hotnaba nupa ama nupi aduna thangna kunga mangarak thillaga hatkre yamna nuaitaba thawdo amani haukiba October 12 da nupa amana nupi amabu izat mangananaba hotnai haibagi maralda nupi aduna thangna yamdrabada kunga mangarak thillaga hatkibagi maralda Madhya Pradesh police na nupi adubu fakhre thagdo asi state asigi kunung oiriba Bhopal gi kilometer sani rom satlaga leiba gun kauba mafam amada thokibani thagdo asida laikhidraba miyo adu Brizabuzan Sharma kawi haidi nupi asina police ta phongdorakpagi matung ina nupa asina mapu inglisingani ga taruktagi masagi sahi taraga taruk surakpadagi izat manganduna laki haidi nupa asina ahanba izat manganbada namduna video namkhibaga loinana atopada haidoklabadi video adu miyamda uhangani haina kihanduna yumlo nabagi khudongchaba lawraga kerak hana mahaki nupi oibigi izat mangankhi haina pawdumkhi nupi asina Madhya Pradesh ki gun kauba mafam asida mayum palaba matungda su nupi asina mamangi matawgumna kihanduna izat manganbagi thabak adumak satharakibani haidi haukiba ningthokaba numiki numidangna nupi asigi mapu roibana atopa district amada thabak suba sakhringai amadi nupi asina masa singi thangnaba kar tumlingai da amuk hanna phataba thaba asi sathanaba honarakpadagi nupi asina masana saumankiduna thangna hanjin thinduna hatkibani haiba masana yazaki nupa asi buhalaba matung nupi asina masana makhongna thongna police station na laktuna surrender tokhi nupi asi IPC gi section 302 gi makhada mi hatpagi maralda book tawbaga loinana yum jaksa numita court puthokre hainasu pausi makhata na phungdurakli atopa pawmanam haujuk myam su sigi video si social media da viral oiribani myam nu hena khangbiram lagani
Assam amasung Mizoram da hajik kana muknaba mathoklibadugi matangda mayamda share tawjage. Assam amasung Mizoram border da tension hengalakli. Assam amasung Mizoram gi border da state anigi miyoi singi marakta khut thoknabagi thaudokna maram oiduna tension hengalakli haidi. State anigi miyoi singi marakta khut thoknakiba aduda miyoi kaya ama asu apanangki haina phongdorakli. Thaudo asiga mari lainana Assam gi Kasar district amasung Mizoram gi Kolasip district anigi border sing sil toksile haidi. Thaudo asiga mari lainana Union Home Secretary Ajay Kumar Balana share tawduna state anigi Home Minister amadi Chief Secretary sing yauna mifam phamladuna thaudo asigi waroisin puraknaba honakhre. State anigi Chief Minister ani nasu telephone wari sanaduna state anigi marakta thokiba thaudo asibu marik chumna thidoktuna afaba khongthang Lokhot Minesi haibaga loinana state anigi security forcing mafam aduda deploy tawduna ngaksen magi thabak sathan khre haina phongdurokli haina su pauksisna makha tanrei. Pausi lusilakpo oina ngasi gi oiba Government of Manipur COVID-19 Command Control Room dagi thadorokpa press release number 208 ngasi pungkun ge marigi Manipur ge oiba COVID-19 ge update ta general population dagi ngasi miyoi sani ga marfu ga manga COVID-19 positive oire miyoi sama ga nifu ga mapan amana nupani duga miyoi sama ga kuntra ga truk amana nupini adu atopa Central Armed Police Force dagi miyoi kuntra amaga COVID-19 positive oire hairi. Positive oiraba miyoi singsi Imphal West dagi humpuga nithoi Imphal East dagi humdraga mapal Thaubal dagi taraga tare None dagi manga Kangpokpi dagi ani Kaksing dagi kunga mathoi Urkhul dagi ama Sandel dagi ama Tamenglong dagi nifuga manga Chuchampur dagi nifuga manga Tengnopal dagi manga Senapati dagi ama amasum Bisnupur dagi amani hairi. Aduga miyoi taratare amana Imphal West dagi makhoi singasina atopa state dagi halaraba natraga atopa mafamde halakan COVID-19 si positive oi habisi khangkibani. Aduga lemhauriba topa singsina travel story leitaba local transmission ne hairi duga makhoi haujuji lokhot pamthokpa section tharang sing lokhot khre makhoi ji covid care facility da ship tawkhre duga makhoi gi contractor sing na tawa masum makhoi gi lefam singasi cantonment zone lakhokpa singba sigum singsi lokhot khre aduga ngasik pung kun ga mari da Manipur da covid-19 na positive oiduna miyoi ama laikhidre miyoi asi nupani mahak sai yangkhai ga humdoi sure mahak Chuchampur da gini hairi mahak district hospital Chuchampur da laikhidabani su hairi duga apunba miyoi laikhidabasi positive oiduna Manipur da samaga taraga tare sure aduga ngasi COVID-19 na pharakpadagi discharge tawkiba apunba miyoi masingna samaga humdraga nithoi nine su sigi press release na makhatana phongdorakli. Aroiba pawamanamu mirepse pisinakhre lakadoriba marakki mikhal asida Thaubal district ki manung leiba Wangjing Tentha AC amadi Lelong AC da mirepse sing pisinba haunakhre. Wangjing Tentha gi oina Congress ki mirep oiriba M Himanta amasung independent mirep S Manaubigi mirepse ngasi mari lenaba R order pisinkhre. Lelong AC gi oina independent mirep oiriba Abdul Nasir gi mirepse pisinkhre. Mirepse pisinbagi aroiba numit hayeng October gi tang kunni hainasu Pauksiyesna makhatana phongdurali silakpo ina Manipur da yamna tangna thokpa amasum yana thajaningai oidaba amasum yamna nungaitaba pawng hapsaramgi haudong na sikpagi miyoi ani laikhidrei yamna ngakpa amadi tangna thokpa thajadaba thaudo amada tha asigi saja taraga nipan gi ayuk pung 12 minute nifu rom tarakpada erengbam khoijomba sai nifu apokpa ai kisorjit amadi konthaujam Ramesh sai kunga mapan apokpa ke ticket ngarang mam awang laikai da leiba miyoi ani asi atopagi yumda leiba haudong na siklambadagi rims da laikatnaba ngamdana laikhidre hairi hairiba lebak thiba thaudo asida laikhidrabasing asina thajaba tawrudabana anti rabies vaccine kapthok haudabani makhoi animak numit nini gi mamangda sagal chikpa phawba horakhi hairi matungda chak ising chaba thakpa yaraktaba arang arak uba yadaba wangang lagasu mamit kuptaba masagi sietliba phi natana atopa phi hongba yadaba haksang thengba yadaba nungsitna yeibada khangba ising yamna wan setpa tumina leiba pambagi layong ulamki masida natana ngairangbam awang amadi maning lekai da leiba sei 10 dagi 15 phawbagi manungda leiba angang taruk taret maksu hairiba haudong asina ngairangbam Koireng road ta ayuki walking chatpa matamda lambi da leiramba thengnabadagi nungsiduna pharaga purakpada khotpa chikpana chingmagi thaudo tha asigi saja taraga mari da thokpasu laikhre amadi ngairangba maning laikai dasu miyoi mari mu huina chikpagi thaudo amasu yauki hairiba matam asida angawba huini haibo hui amadi miyamna tanaraga hatokibasu laikhre haina Western Sporting Club ki president case ibom sana thadorok pasirol amana phongdorogli yamna siksin ngai ni myam hujujiksi
laina lachat marak sida siguma thok thok pasi am nongai ta thok do mani share ga mem video se matang sa lu sinjaragen thank you